Tongan-tonganba social media platform sing WhatsApp, Facebook, Instagram amadi Twitter na chingbada irang henna thokanba yaba Hatna Sunaba asok apangi photo amadi video Thagatpa sing faduna logi oiba action lauragani haina Manipur lengakna thokpa order amana phongdorakli lengak ki order aduna hairibadi mobile phone computer sizinaduna social media platform singda Hatna Sunaba ge mari lainana asok apan Lan-Thum Tak-hanbagi photo sing video sing sandokpa sing lengakna kupni yengshili State asida tangdu laitaba hanjil hanaba asigumba photo video sing thingnaba khanare maramaduna kanagumba amatana social media platform singda asigumba photo video sing sandokpa amadi bulk SMS thaba yaroi hairi kanagumba singda asigumba photo video sing yaurabasu matik chaba legal action launaba jurisdiction gi manung chandaba thidana manak nakpa SP ga office sinabiyo hairi loinana kanagumba order asibu ngaktaba sing faduna logi oiba action logani hairi Kanagumba singna technology bulana sizinaduna Hatna Sunaba amadi kanglup masen yengthinaba yaba thabak chatharamba thingnarabadi Information Technology Act and Rules amasung IPC gi makhada action logani miyamnasu asigumba photo video sandokpasing asidagi section biu amadi asigumba pau phangba tarabadi mari leinaba district singgi SP singda report tobiu hainasu lengaki order aduna makha tarakli